Kangpokpi Districtki Langka Naga Khulda masak khangdaba militantsingna attack chatharakpada khunja ani Sire ahum Sokle. Kangpokpi Districtki Saparmaina Police Stationki manung chana leiba Liangmai Naga singna khundariba Tanyu Luang haina khangnaba Langka Naga Khul asida ngasi ayu pung 8 makhai tarakpada afaba makhalgi khulai matik chana paiba Kuki militantsingni singnabasingna nongmai kapsinduna attack chathabada khul adugi Naga khunja ani hatkibaga loinana khunja ahum asopan nangkhre hairi thaudok aduda laikhidraba Naga khunja ani adude Tasiwangbau Chawang amade Wiriliangbau ni loinana thaudok aduda soklabasing adude Kawidinang Abonmai Namthiyulongmau Prinmai amade Malianjinang Abonmai ni hairi khunjachingna phongdopagi matung ina Langka Naga Khul asida chathakiba attacksing ado Kuki Militant Group Kuki National Front KNFK Jangboy Kipgena lusingduna organization asigi cadresing amade Kuki Revolutionary Army KRA na lusingduna chathakibani hairi adubu siragliba maralasti official oina verified tawbadi leitre Langka Naga Khulda ngasi ayuk chathakiba ambuse ase khulasida sahi asigi June 18 da KNFP amasung KNFN gi apunba cadres tinga khulasida khulngagliba Naga village volunteers singi marakta nongmai kanaba thaudok thoktuna militant ama hatkiba aduga ani amana asopan nangkiba thaudok adugi matung tabadani hairi anoba thaudok asiga iroinana Kuki militant singna ikui kuidringaida Kangpokpi district ki manung chenba tokpa Liangmai Naga Khulda nongmai kaptuna attack tawraba matung Khulasigi church ama yauna yumapan mai thakiba thaudok-sing asina maram oiraga Liangmai Naga singna khundariba khulasigi khunjasing haujik mipaiba phauduna safagadaba mafamsingda lanjennaba haure hairi ngasi Langka Liangmai Naga khunda chathakiba ambuse asigi makha tarakpa oina Imphal Tamai lambi paring amade masigi akoibada khundariba Naga Khul singda security gi Akanba section tharang laukhatpa haukre hairi Social media sijinariba singna unauthorized oiba content sing phongdanaba appeal tauri social media page sing group sing YouTube channel sing amade atai digital platforms sing da unauthorized oina thadораkiba amade phongliba sing asibu lana sijinaba hengalagliba asida All Manipur Working Journalists Union MJO amasong Editor Guild Manipur EGM na nungnangba phongdokladuna MJO amasong EGM na semkiba committee asina social media administrators sing amade content creators singi mathakta kumna examine amasung monitor tawragani hairi MJO amasung EGM na semkiba committee asina official link sing ase freely share tawramba yai hairaduna MJO amasung EGM na official website sing Facebook page sing YouTube channel sing amade media organization singi official platform sing da share tawbada athingba leite hairi adubu source tawriba original media content news clips sing photographs sing headlines sing amade reposting semdoktuna amade crop tawduna nauna social media platform sing da thadoktuna media organization natraga journalist singbu lana uhanaba honabigano haina appeal tawri MJO amasung EGM na thadorokpa chirol asin hai media housing da sandokraba pau amade discussion amadi atai program download tawraba matung semdoktuna nauna thagaliba asti media house adugi permission yaudana tawbigano newspaper singi real time sing reproduce tawbigano newspaper singi puthokpada ngairiba pau amade electronic media singna puthokiba pau gi footage sing khudakta lauthoktuna social media amadi YouTube channel singda thagaliba asina newspaper sing leiba amadi circulation tawbada chauna saitheng pibana asiguma thawong sing asi tawbigano hairi MJO amasung EGM gi sirol asin hai electronic media amade print media singda phongkiba pau singi review natraga criticism pirakpa karisu akaiba leite adubu sandokiba pau singi original content nauna thagatuna maram chadana khana neinabadi sumloi hairi local newspaper publication singi PDF sing nungtel pung mari gi matungda share tawgadabane newspaper digital channel media organization amade journalist singna sakhanglaba source singdagi paw lauduna ningthina paw sandoknaba honagadabane MJO amasung EGM gi appeal ase I pawga mari leinana criticism tawba discussion tawba natraga commentary tawbagi legislative sharing tawba athingba piba nate hairaduna khongthang ase
professional journalistsingda distortion amadi unauthorized production tawribasingdagi ngakthokduna recognized media organizationsingi economic sustainability laihanaba hotnabani hairaduna source share tawbiyu news discussion tawbiyu adubu original oiba pausing semdoktuna thagatpiganu haina appeal tawragli. Emergency shutdown lauthokre. Ngasigi thaudok Liangmai Naga Council Manipur LNCM na Akanba mongda yaningdaba phongdokpaga loinana Liangmai Naga Council na khundaba mafamsingda khudaktagi emergency shutdown lauthokre. Liangmai Naga Council Manipur gi media cell na thadorokpa cherol amada ngasi ayu pung 8 makhairom taba matamda KNFP gi Kuki militant singna attack chathaduna Liangmai Naga khunja ani hatkiba amadi miyoi kayana tamthina asopan thohankiba thodok adu Akanba mongda condemn tawi thodok atugi achumba justice fangriba phawba Liangmai Naga na taba Manipur gi mafam khudingmakta khudaktagi emergency shutdown lauthokle. Hairiba emergency shutdown asigi manungda Lengaki office sing dukan sing mahiloisang sing non-essential activities sing close tawgani adubo emergency amadi essential service yauna medical fire service ki thabak sing di konsiloi chathagadawriba emergency shutdown asida Liangmai Naga singna khundaba mafam singda leiba miyamnasu sagatpiyu haina appeal tawri.